वीडियो से आना येंगमिनरसी कायरे थमोइसे पुबा ngamdary वीडियो से आना तामिनरसी जी अवाब तारबा प्रजा मैम जी येंगिरगा मकोई पुजी मुक्तन कन्बिदुना असिगुमलाबा wakhal laina narba allabani mai ben sing muktang kanbi wana so ikai khumna jiri bachi binisigi babam da pugin singsinjari koi bu puji muktang kanbi o amasung to bom khangda na le laba puji si gaji awa baji u de koi gaji di milu de gi pirang onjin na ga kapre tru pai litraba asigum laba board bi ga parak sarkar ji praja muktang kanbi u haina lega ki pugin singsinjari kautuk rom da changcha leiba kuki myam se asumaina phayeng kautuk moina amuk tani apun moina landa ge na silli base hojik phawna tumina leidori braba Paring da kuki khulai paibas sing gari da pareng honjilak pa thenare ngasi hayeng asida kautruk amadi kadang banda khut tharak pa yai haina khunja sing ni paiba poknare hairi nakana morom da central government de yam phajare kuki singna open challenge to bi khare central government na thariba central force magi kiamde hendorokan waina hendorok pa taraga di chap chaba action lorokan yaina oina tenana kuki na hena central government da warning to sanbire asi mangai na central government na phajaba aise KSO na CRPF personnel sing kemanungdagi mapan thoktanaba warning tawkhre ngarang jiri bamda kuki militant amadi CRPF personnel anigi marakta khutthongnabada kuki militant 13 sikiba thodok aduga mari leinana khudaktagi CRPF personnel amata masagi kiamdagi mapan thoktanaba KSO na thadorok pasirol amana khanglakle Zero asina makhatar dun hai thodok aduga mari lenena CRPF na public miyam khang lale haidri phawba KMdagi mapan thokpa yaroi karigumba wafam asibu thawoidena KMdagi mapan thoktuna leiramlabadi maduda thorokpa afapata daita pumnamak masa masana pujagadabani haina KSO General Headquarter gi Department of Information and Publicity na thadorokpa sirol amana khanglakle mitang baga chapmana leiba India gi prime minister piba angang singsina hoji tawriba matawse ubada moi wa machet am haide kuki na tawning ba tahonna le kuki da tori terrorist haide kari haidori banaba atuki matik sounding ngasi thamoi se yamna nungaite pende yam thina pende India government na maitai singse loine sigra san waina khalibra kenom tawriba ngasi di aina wahi wata nga pada soiba kayama so yaw khiba jai waro biguna bo pham je marak ta so thamjage adubu asi saktam se yengbi wa angang sina nipa masa sen leithoi ba saktam je oda thamoi se kai de braba do mayam na su apun boina tang di kholaw labam thok ta bra semta haibi wa ba akoi ni icha nung siba samaina angang siga su minung si phawbi wa ba leidiba mayam sina aduga akoi gi CM India ki prime minister moi mayam na akoi gi tamak thabak tawbira kan hai basi ai khoi di thaja bangam jadare ai gi magi de thaja bangam jadare bo pham jasi thamjage karigino hojik phawbada kuki na phajan gi basing je kuki kadai de lei hai base khangda banate India ki prime minister khangda banate Amit Shah na khangda banate security advisor na khangda banate akhoi gi CM na khangda banate tharai ba lising jangai humbu security force mayam do thomja laga kuki karisuna taba kuki mina illegal immigrant sing do takhai raga akhoi gi micham angang pikli angang macha sibu puthorpa ngamdraga di kari kanar ge khoi India manung da lei bagi मम्मी तांग साना लेबा इंडिया के प्राइम मिनिस्टर नरेंद्र मोदी जी अमित शाह सिक्योरिटी एडवाइजर कुलदीप सिंह जी आप लोग इस तस्वीर को गौर से देखिए ये तस्वीर को 6 महीने के बच्चे को कुकी लोगों ने पकड़ कर रखा है ये क्या कुकी लोग टेररिस्ट है कि नहीं आप लोग बोलिए देखिए बगल में बैठे बच्चे को देखिए इनकी हालत को देखिए इससे पहले भी कुकी लोगों ने स्टूडेंट को पकड़कर लिंथोंगंबी हिमनजीत को बेरहमी से मार दिया है इन लोगों की लाश तक नहीं मिला है ऐसे अनगिनत कई घटनाएं हैं जो कुकी लोगों ने मैतेई लोगों के ऊपर टॉर्चर कर रखा है पानी मोम चैनल से भी यंगबीरिबा मयाम पुनः पुई काय खुमनजरी हौजिगी तौरिबा इरांग असिदा खांगबा ngамदबदगी लखीपुर खुमनदगी इनाव अमना लुपा लिसिंग जांगै अखोय खुनगाकपा इमुंग युपासिंगिनी हाइना डोनेशन कापीरई लांदा मरुओइना चंगदबा लानगी पोचंग लेबदा मतेंग पांगबिउ हाइना लुपा लिसिंग जांगै डोनेशन ओइना कापीरई दो कापीरईबा इनावना मागी मिंग अमसुंग मफम हाइदोकपिरान वाइना हारि अदु ओइरगसो मयामगी अमाउंट कापकपनिना अइना असी स्क्रीनशॉट से मैम फमदा थमजरमबनी अदुगा मखाताना कापीरईबा लुपा चामा चनी लुपा चामा लिसिंग अमा कापखिबा मयाम अमा पुंजलगाइना डोनेशन मयामदा इचिनाव सिंग फमदा थमजबनी अदुगा लिसिंग जांगै कापकपसिना ngara कापकपनी अदुगा ngara कापकपा अमाउंट खरगसु लेरी असे पाथोकचबा मथंग पाथोकचर केना खजबनी अदुबु
ai pathokpagi matam se khara kaure mathang video da sum haptok jarake base ngarang nandagi su hairi adu isu matam ka chitang kaure myam waro biganu adugo lupa lising yangai se aina athuba matam da khoi khunga koi bung pa sing yafam da yohan jagani haina se yafam se akhoi gi lising yangai thabire ba inaw se ga thamjage ai ngarang jo sigi matang da ijinaw singa wari sanaja gare ado chap chaba kari tausi ga ba phirep se hayeng aina chatpa matam da myam da thamjarake ado makha na video se yengba homina rasi ngasi se yamna pende ado pende dia to kimatik pende ado hana mizoram gi wakai ngangba juram thanga gi matang da so wafam khara na tathosi wakai ngangba mizoram gi chief minister laldo homa gi mathakta FIR thangat khre governor da su wakat khre hairi United States of America gi Indianapolis ta pangthokpa kuki jo singi thoram amada mizoram gi chief minister laldo homa na saliba sahi asigi September 2 amasung 3 da phongdokhiba wafamda India pumbuda viral orakpaga loinena asoba say naba ama orakhibaga loinena hiramasigi matangda Federation of Haumi Bishnupur District ki masa loisangna ngarang Imphal Police Station da first information report FIR ama thangat khre wakai ngangba mizoram gi chief minister laldo homa gi mathakta lokharpam thokpa logi oiba thabaksing lokhar pinenaba amasung lup asina governor Lakshman Prasad Asarya da serol amasu pisin khre hairi isinaw mayam tanja khara lobjaraga ai mayam gi donation tobireba pukchen chawba mayam ibung yupa ima ichi mayam gi mingdo khajitang haidok charage aina matam se kona loge khanba yi maram de nunga itia project toiba tanja se ado hambada donation kapi reiba ibung amagi minghana haijara nongmai kapam ibo hanbi sing pangan tabi dagi lupa lising ani donation kapi rei amuka su pangan tabi dagi thokchom ombi thambal mani devi na lupa chani donation kapi rei khumbong bazar dagi khoisnam raghu sing na lupa lising ama donation kapi rei pukramam bijoina lupa lising ama nasau chingdong dagi bisempur dagi lupa lising ama donation kapi rei kasar lakhipur khunau dagi El Jadumani Sarmana lupa lising ama donation kapi rei kasar benakande dagi South Borak dagi takhelambam samo lupa lising ama makhai donation kapi rei Roman Thoksam Khurai Thangjam Lekai dagi lupa chama donation kapi rei Srinagar dagi SSB L Sanato mana lupa chama donation oina kapi rei O Lata Devi Thobal Haukha dagi lupa chama donation kapi rei Jabung mom memsa ngari yangbam apunba Mairapai bigi secretary lupa chahum donation oina kapi rei longjam prem meitei lupa samga donation kapi rei wangoi longjam lekai degi baisa mayum thaja devi na lupa lising ama donation kapi rei hojiki thaja devi hai base mamang su donation asum kapi khare hojik su makam lising ama donation kapak pani adubu hoji uje ina pathok serba minga se hoji khudak ta kapak pa donation nate si donation se mamang da kapak khibani aina pathok cha haudaba aina ibung upasing unaba chatpa matamda aina video semakpa matam singduda aina mingsing de lauthok se bangam hodaba dagi aduga amukamuk asi lauthoiba mingsing sisu moina phone pay dagi kapi rakpa ibung upasing Google Pay dagi amasung scanner de kapakpodo mingsina scanner da ama kare mingna ama oiba aduna anira lauthok su myam ama jawri ko mayam waro biganu singjang mai okram lekai dagi o sabitana lupa chamga donation kapi rei donation kapi rei ba myam punamakpu hainingai le jan thagat chari tanja asida angam donation kapi raga ibung yupa gi manak changjallaga angam lising manga tara tangoi so khoina mateng pangma ngamjan base thamoisy ga aduki matik nungai ba phawri adubu lising manga tara sidi akhoina yenguragadi yamna litpa aduki matik likhraba pikhraba mateng ne base hainingi ko landa huji changi base aduki matik yamna pochang changi langi maru ina changi ba posai se karino mayam so loi khangam ngani ko kuki na drone bombing yauna ni attack to salai base moina pari ba khulai se lupa kaya gi khulai no ko do makhata na donation kapi re ba kharagi minga haidok charake pukchen chawraba ibung yupa oja meangi ming iche ima singi ming kharaga haidok charaki ge andro khunau lekai dagi haigurujam angau lupa samga donation kapi rei mangsa tabham kunjesur maiteina lupa chahum donation kapi rei porom pattagi surendra sarmana lupa lising ama donation kapi rei thangmai bandagi dijen singna lupa lising ama donation kapi rei yanghang kokpi makha lekai dagi oinam rekha leimana lupa lising ama donation kapi rei lana duki matik kaliba mafam dagi yanghang kokpi dagi donation kapi rakpagi tamakta haninga letan thagat pa phongdok chari yari pok dagi premina lupa chamga donation oina kapi rei Sanggol sem
Ragini Debina Yaripok Lai Manaidagi Lupa Chama donation on a kapirei. Kodong Pokpidagi Hejam Ibo Sa Singana Lupa Chama donation on a kapirei. Purai Kongbaldagi Pangabam Tombiton Laimana Lupa Chama donation kapirei. Romon Sing Lupa Lishingama donation kapirei. Do ichino mayam donation jiga pathokcha pada chitha nanda hoba kya lerega so amu haibiro ai pathokcha bada chitha hoba yauraga so ngakpi waina wafam je thamjage karigino abda donation kapak pase hana dagi myam ama namjana legiba donation ni aina hojik nauna puthoga semja banina asiga chitha nanda hoba yaram godra su khanjai aduga mingsiga donation kapak pana ama aduga ming oibana ama su myam ama yauri ko dukan dei pibirapa myam su yauri bani ado asoiran yakiba khudima ngakpi waina wafam chita thamjage ngarang kapapa donation amani gi mingai haijadri aina hojik hairi sena mamang da kapapa ngaktani aduga lupa lising yangkai kapai besena ngarang kapapa ne wafam jesima thamjage ichinaw mayam video se ngasi gi di matang asiga loisanjarage video se ga soiran yakiba kya lege so ngakpi waina pari mom channel la yengbiri ba mayam puno ge famda ikok nonjari pukchen chabo ibung upa iche mayam na donation kapi reiba khudima pu haningai ta thagat pa phongdok chari ibudo pakhang bana matam pumbada Thaujal biraga tungda atai suena mayam gi mateng pangba ngambo ibu ba pham se asi thamjage ibung upa mayam gi thongna khoi mayam na hapkat mina se ba pham je simata ga thamjage